mayambo ahanba maktada incredible story Manipur gi maikaidagi taramna uksari ngasisu mayamgi damak 2024 da release tawkiba horror amadi survival the best tawba Don't Move ki movie puduna luxury movie asina fangkiba rating khara pallabada IMDb rating da 10 gi manungda 5.8 Rotten Tomatoes da 75% TMDb da 10 gi manungda 6.3 Google users na 55% like pikiba movie amani movie asida saktam langliba miyoi kharegi maming pallabada Iris ki saktam da Kelsey Richard ki saktam da Finn fare adudi mayam movie asigi samlapa wari pandabida movie romda oina mai onsilasi movie asi aina pathokcharapa matamda wahi wata soiba amadi asoi aran kaya marom ama yauraklabasu mayamda ngakpiyo haibo wafam thamjari aduga channel asibu subscribe tawdriba yauragasu nuksibiduna channel asibu subscribe tawbirambasu kaubiganu movie asina horakpada aikoina Iris Kobi Nupi amabu urami ma hauzik wakhan yamna nungaitana tawfam chafam khangdabi leirami maramdi matam kharagi mamangda magi amata pokjaba machanupa adu leikhidre maram asidagi magi punsi asigumba punsi mahing asida lenba hauraki haujikti magi wakhanda malem asida makhatana hingningbagi wakhallonsu kari amata leitre haujikti magi wakhal asida fattaba ningamdaba wakhan ngaktama khanduna leirami nongma numidang ama Iris tumthaba yadabi famung aduda hiptuna leirami magi nakanda magi nupadi yamna nungaina awaba kari amata khangdabagum tumduna leirami asumna magi nupagi tawriba mataw asida Iris yamna nungaitabsu fawjarami maramdi magi machanupana leitaba asida magi nupagi maithongda awaba kari amata khandabagum mahakna khalambi asidagi Iris tumamba adudagi hogattuna dress up tawduna mafam aduda leiramba thang macha amabu magi pocket ta hapchinduna yum adudagi car adu thaudoktuna thoglaklambi mathangi ayukta magi machanupabu phumkiba mafam aduga naknaba mountain amada laambi mafam asida machanupagi photo adu yengduna Iris yamna kapjarambi machanupabu mana matam sangna kuina magi manakta thamba ngamdabagi damak lale haidunasu machanupagi mafamda haijarambi haujikti Iris ki punsi nungaiba machet amata yaudre aduga ma haujik hingningbasu kari amata faudre maram asidagi ching amagi mapanda leptuna ching adudagi chongthanabagi damak sem saduna lerambi haujik Iris ki wakhanda mahak asi sirage haiduna chapjungna lepkhre asumna leiringai mafam asida nupa ama laambi manasu khangami adudi matam asida nupa asina su khangami adudi nupi asi masa mathanda sijanabagi damak thaurang tawduna leire haiba asidagi nupa aduna Iris ki punsibu kannabagi damak Iris ki mafamda nupa aduna asumna hairei aigi ming Richard Kowi ai nangna tawgadoriba thabak adubu thinge haiba nate adubu ai nangonda wa amatang haige nangna sidringai karigumba wakhan macha amatang di khankho asi hairaba matungda Richard na wari amabu lirei yamna luxury life te hingba pamba nupa macha ama leirami magi dream asi mamanaba singa tawduna luxury car da koiba chatpa asi yamna pamlambi aduga oibasu adumak adum oirami nongma numit ama magi marup singa tawduna car amada koiba chatlambi makhoigi journey aduki matik yamna harauta yamna chatki adubu ngaihaki matungda makhoigi gari adu accident thoambi accident aduda nupa macha adudi hinghorambi adubu magi marup sing adudi accident aduda loina sikhirambi masigi matungdagi nupa macha adugi punsida ahongba kaya ama lakhi masigi trauma asida tha kaya ama nupa macha asi atopa sangsar amada leikhi asidagi mana hanagi punsida amuk lakpa matamda mana su khangami adudi makhoigi family na mabu kayagi matik nungsibage haiba asi aduga mana naba farakpagi matam asi makhoigi family na kyamuki changda yamna wana ngaijarambage haiba adu masidagi nupa aduna khangami mana magi punsi asi karisu maman yaudre haina khalluriba adu magi wakhal asi aranba tare haiba asi Richard na Iris ta hairei wari asigi pandamdi kanagumba mi amata siba pamde subna tangi wakhan waba mikup kharatang aduna aikhoibu mafam asida puraklibani haiba asi haujik nangna pamlabadi nang siba yai adubu munnadi khalo karina achumbano haiba adu karigumba aranba khongthang ama lawdringai gi mamang karina achumbano karina aranbano haibadu munna khangdokadoribani khongpham ama soiba matamda punsi suppa leikha tagadoribani asumna hairamlaba matungda Richard ai chatlage haiduna mafam asidagi thokhirami Iris ki wakhandasu haujikti Richard na hairamliba wahaising asida impact ama piri aduna haujikti magi wakhanda sirage haiba wakhal asi khankidre
मागी वाखन मपुंग फाना चेंज तौख्रे हौजिक्ति मागी फैमिलीगिदमक हिंगलगे हाइदुना खलंबी अदुगा मागी कार लेरिबा मफम अदुदा लाकपा मतमदा मागी कार अदुगी हेक नाकंदा रिचार्ड की गाड़ी अदुसु खामजिंदुना लेरंबी मरम असिदगी आइरिस की कार की थोंग अदु हांगबा मतमदा रिचार्ड की गाड़ी अदुना पल्लदुना कार की थोंग अदु हांगबा यारमदे असिदगी रिचार्डना मागी गाड़ीदगी सातिन अमा लौथोक्तुना मागी गाड़ी की थोंग हांगबा याद्रिबा अदुदा मतेंग पांगबीगे हाइदुना आइरिस की मनाक्ता चंगलक्लंबी मतम असिदा आइरिस की वाखंदा खलंबी करी मरम की दमक असुक सारबा मतम असिदा सातिन असि पाइदुना लाक्लिबनो नोंगसु करी अमता चुबा नते हाइदुना रिचार्डना खंगौदना आइरिस की मफमदा मागी सातिन अदुना एटेक तौरक्लंबी हौजिक रिचार्डना पाइरक्लिबा सातिन असि इलेक्ट्रिक की सातिन अमा ओइरमी मसिना हौजिक आइरिसता इलेक्ट्रिक चिंगहनबदगी ज्ञान मांगदुना लेखिरमी मसिगी खुतोंगचाबा असि लौदुना रिचार्डना आइरिस की मखोंग मखुत पुंबा लोइना पुनसिलमी अदुगा मागी गाड़ी की मनिंग अदुदा हपकतखिरमी अदुगा गाड़ी अदु मफम असिदगी थौदुना लाअमी आइरिसना ज्ञान तारकपा मतमदा महाक रिचार्ड की गाड़ी मनुंगदा याउदुना लेरमी अदुबु रिचार्डतदी करिगुंबा अमता हाइरमदे मागी मतेंग पांगबिनबगीदमक लोटना मागी हस्बेंडा मागी स्मार्ट वॉच अदुदगी तौदुना कॉल तौनबा थौरांग तौरमी आइरिसना तौरिबसिंग अदु रिचार्डनासु लोइना खंगमी असिदगी रिचार्डना हाइरई नौना तौरिबा अदु करिसु कानरोय मफम असिदा मोबाइल की सिग्नल करी अमता फंगदबनी अदुना नंगी मतेंग पांगबिनबगीदमक कनादसु कंटेक्ट तौबा ngamloi हाइदुना नोक्सलक्लंबी हौजिक्ति मागी आइडिया असि फेल ओइरे अदुना महाक रिचार्ड की मखुतगी नानथोकनबगीदमक अतोपा आइडिया अमा अमुक थीबा होरक्लंबी मतांग असिदा आइरिसना करिगुंबा अमबु निंगसिंगलक्लंबी ngasai mana mayumdagi tholaktringai mamang pocketta thang macha ama hapkhiba adu ningsinglaklambi masidagi Richard khanghandabi lotna magi pockettagi thang macha adubu lokthorакlambi aduga makhutta pulliba trap adu tapna lokthoknabagi damak thorang toraklambi adubu hojik mana pulliba asi kakthatpa matamda Richard na takhidoribani aduna Iris na lawsing season aduna Richard ki mafamda wari sanaba hojilaklambi wari sanabagi makhol asida makhutta pulliba trap adubusu thang aduna kakthat haurambi makhut adu hek lawthokpaga matam amata manghandabi Richard ki mafamda mana pairiba thang macha aduna attack tawraklambi masidagi Richard su masabu kanjanabagi damak yamna kanna hotnarambi asumna makhoi anina muknaba asida makhoi gari asi balance puba ngamdraduna lambi gi matai amada leiramba upanbi amada thomjanduna accident thoklambi asumna gari accident thokpa asida makhoi animak khara khara soknarambi adubu matam asida Iris masabu kanjanabagi damak Richard ki mangaksamda seat belt amana yamna kanna laksinduna hatnabagi damak tawrambi adubu Richard su araiba misak amadi nate upai ama natraga upai ama tawduna masabu kanjarambi adubu amuka hanna Iris na Richard pu hatnabagi damak ahumlak subo oina attack tawraklambi handang mukti makhoi anina muknaba matamda car adudagi makhoi animak mapanda thoklaklambi Iris na hojik Richard ki mafamda thang macha adu uttuna ki hallambi Richard na hairi nangna khalamgani ai hojik nangi mangda leptuna leiriba asi ai asi apangbani haiduna maramdi nangna hojik khali aibu thang macha aduna thinduna hatlage haiduna tasengbadi aina nangonda injection ama kapkhrabani asumna haiduna syringe amabu puthoraktuna ulai aduga makhata na hairi injection asi yamna tamthiba injection amani injection asina maram oiduna nangi haksang asi 20 minutes ki matungda paralyze tawraklagani aduga nangi haksang pumba chatpa chenba wangangba fauba kari amata ngamla oidoribani aduna hojikti matam khara leiringai asida karino nangna tawningba pumba loina tahoro haiduna hairaki Richard ki wahai asi taba matamda Iris aduki matik yamna akiba faurambi mahak yariba makai thuna umangi maikai tamna kanna senselaklambi hojik magi wakhanda khalambi Richard ki makhutagi nanthoknabagi damak mana ngamliba makai yamna sangna chenduna lotuna lehorage haiduna adubu asumna mana yamna kanna chelaklingai tasengna magi makhong adu tapna tapna thangba ngamdabi sontharakpa haurakhi aduga magi makhong adu chatpa ngamdabida leptuna leirami asumna tawrakliba asida Iris masada yamna pakhatlambi aduga magi makhutki khusasing adusu hojikti mapung phana mathok tawba asum lepselakle upai leitraduna Iris makhongna sittuna chatpa hauraklambi aduga uku amagi makhada lotuna leirambi Richard chu hojik mafam asida Iris pu thiba laklibani Iris nasu Richard pu mafam asida leiriba asi urambi adubu mana tumina uku asigi marumda adumak lochaduna Richard na udanabagi damak leirambi
Hauzik mana lotuna leiriba mafam asida mahu puba kakcheng mayam amasu leirammi. Kakcheng sing asinasu magi mamaida kakhalakpa matamda mahak yamna hainadaba fauraduna Richardna leithokringai tanja adu loduna mafam asidagi chelhounaba makhongna situna yamna wana hotnarami. Richardna su haujikti Iriski makhol adu tabadagi Iriski leifam adu khangduna Iriski maikhei tamna sangsilaklambi. Adubu Iris yamna wana Richardna magi manakta yaurakringai turengi ising aduda tauthakirami. Irisna tauthakriba adu Richardna lauduna hairi nangna isingi lambida chatliba adu yamna soire. Nangna mafam aduda karisu iroiba ngamloi. Isingi irei aduna lahatuna nangbu soidana sigani. Richardna hairiba wa asida Iris karisu thawa saramdei. Haujik Iris isingi irei aduna adum chenthaduna puraklambi. Tasengnamakkisu mahak iroibada kari amata ngamlamdei. Adubu isingi irei aduna asum chentharakduna masu turen adugi atopa nakal amada yauraklambi. Yamna wana tawduna ising adudagi mathakta sitlaga kakhalaklambi. Matam asida magi garida mana yengba matamda khangami adudi haujik magi masapumba lengba otpa mapung fana ngamloidauba minute amakhaktamak ngaire haiba asi. Adubu mangonda leiriba pangan pumba sijanaduna manglomda situna changlaklambi. Aduga magi mangda farmhouse amasu leiriba asi urammi. Erisna haujik yamna wana tawduna farmhouse asibu yaurabadi haiduna situna chatlambi. Adubu magi matam adu loiraduna mafam asida lengba otpa ngamdabi leirambi. Haujikti magi masapumba lengba otpa chatpa wangangba kari amata ngamdre. Adubu haujik mana control tawba ngamliba asi magi mamit khaktamak lengba otpa ngamami. Mafam asida matam sangna kuina taduna leiraba matungda farmhouse asida thabak suba ahal ama Iris pu thengnarambi. Ahan asina Iris ki mafamda nupi macha nang haujik kari tawba yaurage nangi nasa kari tawre haiduna hangi. Adubu Iris nadi karigumba paukhum amata piba ngamde maramdi injection adugi reaction aduna maram oiduna magi hakchang phumba lengba otpa wangangba kari amata ngamdrabani. Ahal asina Iris ki manakta yamna naksina changsilaklaga asumna hangai nupi macha nangbu kari tawrabage nang khudongthiba tarabra nangna aigi mateng pambra haiduna hangi. Ahal asigi wahang asida Irisna paukhum pibadi ngamdraduna mamit adu kublaklambi. Masidagi ahan asina sukhangami adudi nupi macha asi awabada tare haiba asi. Masidagi ahan aduna magi warehouse da sattuna pot honaba thelagari macha adubu laururaba matungda Iris pu thelagari macha aduda haptuna warehouse aduda poraklambi. Iris amadi ahan makhoi ani yum manung asida yorokpada ngairingai makhoigi yumgi thong asi thilaklambi. Matam masida Irisna khangami adudi mapanda thong thilakliba asi Richard soidana oiramgani haiba asi. Masidagi Irisna ahan asida mamit adu khaptuna mapanda lakliba nupa asi mangonda torture tawkhiba nupa aduni haina pau tamnaba kana hotnarami. Laibak faribadi ahal asina su khangladuna Iris asibu sofa adugi marumda thambirambi. Aduga mana thong adu hangdokluraba matungda Richard manungda changlaklambi. Richard na jom asigi manungda changlaklaba matungda ahal oiraba nupa asigi mafamda apangba sinabagi damak acting kaya ama tawba horaklambi. Aduga mafam asida kapsannaba saduna ahal oiraba nupa asigi mafamda asumna harai car accident da aigi isanupa su sikre. Maram asidagi aigi nupi adu hujik sok chattuna karigumba lengba otpa amata ngamdabi paralyze oiduna leirabani. Aduga hujik aina mabu thiba fangdre. Mahak kadaida chatkrabano khangde ai mabu thibada aigi punsi awaba ama oire haiduna hairambi. Adubu Richardna hairiba wafamsing asida ahal oiraba nupa adunadi kari amata thajaba fauramde. Asidagi ahal oiraba nupa aduna Richard ki mafamda adu oirabadi nangi nupigi phone da call tawsanduna yengu haiduna hairi. Richardna oidaba ngangaduna asumna hairi aigi phone adusu mafam khangdana tahore. Aduna ai haujik kari tawgadawano haiba kari amata tamfom khangdre hairi. Asigumba Richard ki tawsanaba mawong mataw asida ahal oiraba nupa aduna su Richard ki mataw asida thajarambi. Asumna leiringai matam asida khanghauduna Richard ki phone adu magi pocket tagi ring khingakami. Masidagi ahal oiraba nupa aduna khangi adudi Richard na hairiba khudingmak aranba ngaktani haiba asi. Matam asidadi Richard su losanduna leiba kari amata upai leiraroi haiduna ahal oiraba nupa asigi mafamda asengba sing adu loina hairaklambi. Richard ki mawong mataw asida ahal oiraba nupa adusu yamna angakpa faurambi. Richard na ahal aduda asumna hairi nangna Iris adu ubra udabra asengba adu hayu haiduna hairi. Tawriba mataw asida ahan aduna
पुलिसता कॉल तौरगनी नत्रबदी नंग मफम असिदगी चटख्रो हाइदुना रिचार्ड की मफमदा थ्रेटन तौरमी अदुबु रिचार्डना ओनसिनदुना अहल ओइरबा नुपा अदुगी मफमदा अटैक तौरक्लम्बी अदुबु रिचार्डनादी खंगमदे अदुदी अहल ओइजरबसु नुपा असि मपांगन यामना कल्ली हाइबा असि मतम मसिदा रिचार्ड असिबु अहल ओइरबा नुपा अदुना यामना तमथीना फुबा हौरक्लम्बी अहल ओइरबा नुपा असिना फुबा मतमदा रिचार्ड मफम असिदा ज्ञान मांगदुना ngaiहak तादुना लेरम्बी मतम मसिदा अहल ओइरबा नुपा अदुना पुलिसता कॉल तौनबगीदमक तौरिङै रिचार्डना मफम अदुदगी थांग अमबु पाइखत्तुना नुपा अदुगी मखोंगदा थांगना थिलम्बी असुमना रिचार्डना थांगना थिलकपा असिदा अहल ओइरबा नुपा अदु अनाबा अदु खांगबा ngamdraduna लैमाइदा तारम्बी असुमना लेरिङै रिचार्डना थांग अदुबु अमुक सतोक्तुना अहल ओइरबा नुपा अदुगी मबुक्ता हंजन हंजन थिंदुना मफम असिदा अहल ओइरबा नुपा अदुबु हातु अमी अहल ओइरबा नुपा असिना सिरिबा असि आइरिस की ममांगमक्तदनी अदुबु आइरिस हौजिक करीगुंबा लेंबो ओटपा अमत्ता ngamdabana करीसु उपाय लेतना अदुमक अहल असिना सिरिबा असि येंगदुना लेरम्बी आइरिस की वखंदसु हौजिक यामना नुंगाइतबा फावरम्बी अदुदी हौजिक अहल ओइरबा नुपा असिना सिरिबा असि माबु कन्नबा होनबा मतमदा मागी दमक सिरिबनी हाइबा असि हौजिकती रिचार्ड असि मफम असिदा मर्डर तौरुबगी दमक पुलिसना सोइदना फारगनी अदुना मसी पुंबा असि लोसनबगी दमक मफम असिदा लेरंबा केरोसिन अमबु पाइदुना युम असिगी अकोइबदा केरोसिन अदु हाइजिलक्लम्बी माना हौजिक खलम्मी अदुदी मफम असिदगी करीगुंबा एविडेंस अमतबु फंगदनबगी दमक मफम असि तुमना मई लोइना थादोक्लमलगे हाइदुना असुमना खल्लदुना रिचार्डना मफम असिबु मैखेत चुसनदुना मई थादोअम्बी अदुबु मतम असिदा हौजिक आइरिसती हिंगदुना मई चाकलिबा मरक असिदा लेरिबनी हौजिक आइरिससु हिंगना मई चाकतुना सीबा असि पामदे मरम असिदगी यामना वाना होनदुना मागी खुद अदु सिजनदुना मफम अदुदा लेरंबा पदारगी मरी अमबु सिंगम्मी असुमना तौबा असिदा मफम अदुदा थोंगलोंदुना लेरंबा थोंगनाव अमबु मथंदा हांदोरक्लम्बी थोंगनावना हांदोरक्लिबा असि रिचार्डनासु उरदुना मफम असिदा कनागुंबा अमबु लेरी हाइबा खंगबदगी मनुंगदा चंगलक्लम्बी युम मनुंग अदुदा चंगलक्तुना अकोइबा अदुदा कोयेंग येंगलक्पा मतमदा आइरिस अदु सोफागी मरुमदा तादुना लेरिबदु उबदगी महाकपु मपानदा पुथोरक्तुना मागी गाड़ी अदुदा अमुक हापकटलम्बी मफम असिदा लेरमलिबा ट्रक असि अहल ओइरबा नुपा अदुगिनी ट्रक असि पुदुना मफम असिदगी थौदुना लाअम्बी ट्रक असि सिजनदुना अदुम मखोइना थौदुना लाकपा मतमदा आइरिसती करीगुंबा वा अमतबु ngang ngamlamdi अदुबु रिचार्डना तौरिबसिंग अदुदी माना लोइना ज्ञान ताबा ngamambi रिचार्डना करीगुंबा कॉल अमबु फाइरम्बी कॉल असिदा तौरक्लिबा असि मागी मचानुपीना तौरक्लिबनी रिचार्ड के मफमदा मचानुपीना असुमना हाइरई बाबा आई नंगबु यामना मिस तौवी अदुना ममा अमदी इबानी नंगी मनाक्ता लाक्लगे हाइदुना मचानुपी की वा असि ताबदा रिचार्डना असुमना हाइरई नत्ती इचानुपी नंग मफम अदुदा अदुमक नमागा लयु बाबागी थबक असि हौजिक लोइद्री हाइदुना अदुबु मागी वा असिदा मचानुपी अदुना करी अमता तादे अदुगा अदुमक निंगाई तौरदुना हौजिकमक ममागा मखोइ अनि लाक्लगनी हाइदुना हाइरई मतम मसिदा रिचार्ड करी तौगदौबनो हाइबा तौफों खंगलमदे मागी मनाक्ता हौजिक आइरिससु लेरिबनी असिना मा हौजिक टेंशन यामना कारम्बी मरम असिना मा गाड़ी थौबा असिदा फोकस लौबा ngamdraduna मागी गाड़ी अदु एक्सीडेंट थोकदौबगीसु तौरम्मी असिगी मतुंगदा गाड़ी असि ngaiहak थौरक्लबा मतुंगदा माना थौरक्लिबा गाड़ी असिगी थाव असि लोइखिरमी मसिदगी माना थौरक्लिबा गाड़ी असिबु थाव हानबगी दमक फॉइल स्टेशन अमदा लाअमी अदुगा गाड़ी अदु खामलबा मतुंगदा आइरिस की ममाइदा कैप अमबु उपसन बिरमी असुमना तौरिबगी मरमदी आइरिस की माइथोंग असि कनागुंबा अमतना उदनबगिनी करीगुंबा मागी मवोंग मतौ असि कनागुंबा अमना उख्रबदी सोइदना चिंगनगदोरिबनी रिचार्डना गाड़ीदगी कुमख्रबा मतुंगदा आइरिस मागी लेजरिबा पांगन थौना पुंबा लोइना पुथोक्तुना मागी सीट बेल्ट अदुबु लौथोअम्बी असिदगी मागी बॉडी पैरालाइज तौरिबा अदु सीट बेल्ट लौथोकपा अदुदा खरा मूवमेंट तौबा अदुदा मागी मखुत अदु खितंग खितंग लेंबा ngamlaklambi मफम असिदा आइरिसना नुपा मचा अमबु उरम्बी मफम असिदा लेरमलिबा नुपा मचा असि मागी सीख्रबा मचा नुपा अदुगी चही लोंगा ओइगदोरिबनी अंगांग नुपा मचा असिबु उबा मतमदा आइरिस यामना इमोशनल ओइरक्लम्बी अंगांग नुपा मचा असिनसु आइरिसपु उबा मतमदा नुपी असि करीगुंबा खरा तौरे हाइबा असि माना चिंगनरम्बी नुपा मचा असिना आइरिस की मनाक्ता चंगसनदुना करीगुंबा खराबु हंग्रिंगैगी ममांग अंगांग असिगी ममा लाक्तुना मफम असिदगी पुदुना चटखिरम्बी अंगांग नुपा मचा असिगी ममा असिनसु आइरिस की मतौ असि उबदा करीगुंबा खरदी तौरे हाइबा मसादा चिंगनबा फावरम्बी रिचार्डसु मफम असिदा लाक्तुना मागी गाड़ी अदुबु थौदुना मफम असिदगी चटख्रे मखोइना चटख्रबा मतुंगदा अंगांग अदुगी ममा अदुना
पुलिसकी मफमदा कॉल तौरमी अदुगा मखोइगी कारगी नंबर अदुसु पुलिसता पीखिरमी असिगी मतुंगदगी हौजिक रिचार्डना गाड़ी असी थौदुना लाक्लिबा असी ngasai magi garina accident thokhiba mafam adudani magi gari asi hojik amuk chingduna mayumda puduna lakpa asi pamlambi asumna townabagi damak mana gari chingnaba thori amabu lokthokduna magi car makha aduda changduna leiringai mafam asida police ki car amabu laktuna magi manakta khamami aduga Richard ki mafamda police aduna hairi nangna porakliba gari asi kanagumba amana complaint torokpadagi nangi nanakta nangbu fanabagi damak laklibani haiduna hairi Richard nasu police adugi mafamda yamna confidence leina hairi sarna hairibadubu karino misunderstanding leinaba soidana oiramgani aidi karisu taude adumak normal oina lei aidi hojik aigi nupiga punna trip ama lakpani haiduna hairambi asidagi police aduna asumna hairi o adu oirabadi fare ai nangi nupiga amuktang wari sanage haiduna hairi aduga police aduna Iris na leiriba mafam aduda lakpa matamda Iris ki maithong adu ubada karigumba kharadi asoiba leire haibasi khangambi Iris ki mawong matau asida police officer aduna chingnabasu faurambi Richard na hairi sar aigi nupi adu drug yamna sijana khibana maram oiduna ma hojik karigumba ngang khotpa kari amata ngamdabi leiribani haiduna asumna wari sanaduna leiringai Iris nasu yamna wana honaduna कारगी थोंगनावगी मिंगसेल अदु चिंथनबो होनरकलंबी मसी उबा मतमदा पुलिस ऑफिसर अदुना आइरिस की मनाक्ता चंगसिलकलंबी पुलिस अदुगी मनाक्ता मागी माइथोंग अदु यामना वाना होनदुना माबु अमुक्तंग कनबियो हाइदुना हाइरकलंबी वहाई असि ताबा मतमदा पुलिस अदु यामना चिंगनबा हेंकलकलंबी अदुगा मखोइगी गाड़ी अदुगी ममांगदा इंजेक्शन अमसु लैरिबा अदु पुलिस ऑफिसर अदुना उरंबी मफम असिदा लैरिबा इंजेक्शन असि ट्रक असिदसु Richard na Iris pu paralyze तौनबगी दमक कापख्रिबनी मसी पुंबा खंगलकलबा मतुंगदा Richard na Iris asibu kidnap तौदुना पोरकपनी हाइबसी खंगम्बी मफम असिदा पुलिस ऑफिसर असिना Iris pu rescue तौद्रिंगैगी ममांग Richard nasu wari pumba loina asengba asi khangkre haiba khangbadagi masabu kanjanabagi damak mafam aduda leiramba khulai ama sijanaduna police officer asigi mafamda attack tawrami mana kalakliba aduda police asigi makokta panbadagi police officer asisu mafam asida adumak sikhirami police officer asina siba uba asida Richard masada pakhatpadi forambi aduga Iris su tawriba mawong matawsing asida hena masada awaba foraklambi asidagi Richard na mana thaurakhiba car aduda police officer asi hapchalambi aduga mafam asida police officer gi body asibusu mai thadoktu thanami asumna mana tawribagi maramdi karigumba trace tawrokpa matamda kana amatana fangdanabagini haujikti Iris ki punsi mateng pangbinaba kana su leitraba miyoi ama oire mana khanjaramba asapumba loina kaikhre matang aduda police aduna mabu kanbirani haiduna magi wakhandadi khallubani adubo adugi ona tainabada police adu oina magi damak Richard ki makhutta sikhre haujikti Iris masana masabu kanjaba natana karisu upai leitre aduga magi paralyze tawbagi injection kapkhibagi power adusu tapna hantharakle haujikti magi leiriba thauna lingjen pumnamak puthoktuna wa ngangba ngamnaba kana hotnaba matamda wasu ngangba ngamlaklambi maram asidagi Richard ki mafamda Iris na wa hangba hauraklambi Iris na magi haija singjaba sijanaduna Richard pu mafam asida emotional blackmail tawnabagi damak hotnaraklambi maramdi Iris na sukhangami adudi Richard na yamna nuksijaba magi machanupi ama lei haiba asi Iris na honariba pumnamak loina arembada tarambi miyoiba amabu faduna hatnaba honariba miyoi amana karamnadi emotional oiba ngamgani Iris na kanna honarabasu magi langda Richard ti kari amata thuba ngamdre masidagi Iris na mafam aduda leiramba injection amabu lokhatuna Richard ki phaiganda thinduna injection adu kapsanaba tawrambi syringe adugi maningda namduna hidak adu Richard ta kapsanaba yamna kanna hotnarambi adubu syringe adudi namba yaramde masi uba matamda Richard Iris ta yengduna yamna kanna noksilaklambi aduga asumna hairi nangdi yamna solina nangna karisu aingonda hidak asi kapsanba ngammoi nangna asumna tawrakani khangbadagi aina plan pumba loina change tawgrabani aduga makhatana asumna hairi aina nangbu ngasaina aigi yumda puduna hatpa yarabani adubu aigi family hojik aigi yum aduda lakli aduna aina nangbu ngasaina puba yarabani aduna hojikti nangbu turenda puduna hatlagani natrabadi ngasaina aina nangbu yumda puduna torture kaya amasu tawragadabani asigumna nangonda torture kaya ama tawbasi aina pamkhibani
ꯑꯗꯨꯕꯨ ꯅꯪꯒꯤ ꯂꯥꯏꯕꯛ ꯐꯕꯗꯤ ꯑꯩꯒꯤ ꯄ꯭ꯂꯥꯟ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯃꯔꯝꯗꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤꯅ ꯅꯪꯕꯨ ꯀꯟꯕꯤꯕꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯅꯪꯕꯨ ꯇꯨꯔꯦꯟ ꯃꯄꯥꯟ ꯑꯁꯤꯗ ꯑꯣꯏꯅ ꯍꯥꯠꯂꯒꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯏꯔꯤꯁꯄꯨ ꯇꯨꯔꯦꯟ ꯃꯄꯥꯟ ꯑꯗꯨꯗ ꯄꯨꯊꯔꯛꯇꯨꯅ ꯕꯣꯠ ꯑꯃꯗ ꯍꯥꯞꯆꯤꯟꯗꯨꯅ ꯕꯣꯠ ꯑꯗꯨ ꯔꯤꯆꯥꯔꯗꯅ ꯍꯣꯟꯕ ꯍꯧꯔꯛꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯁꯥꯁꯨ 50%ꯗꯤ ꯔꯤꯀꯣꯚꯔ ꯇꯧꯔꯦ ꯑꯗꯨꯅ ꯃꯥ ꯃꯇꯧ ꯀꯔꯝꯅ ꯔꯤꯆꯥꯔꯗꯀꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯟꯕ ꯍꯧꯔꯛꯂꯝꯃꯤ ꯔꯤꯆꯥꯔꯗꯀꯤ ꯃꯇꯨꯡꯗ ꯃꯥꯒꯤ ꯕꯦꯜꯗ ꯊꯥꯡ ꯑꯃ ꯌꯦꯞꯇꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯏꯔꯤꯁꯅ ꯎꯔꯛꯑꯝꯃꯤ ꯑꯁꯤ ꯎꯕꯗ ꯏꯔꯤꯁꯀꯤ ꯋꯥꯈꯜꯗ ꯑꯅꯧꯕ ꯑꯥꯏꯗꯤꯌꯥ ꯑꯃ ꯑꯃꯨꯛ ꯂꯥꯛꯑꯝꯃꯤ ꯑꯁꯤꯗꯒꯤ ꯏꯔꯤꯁꯅ ꯔꯤꯆꯥꯔꯗꯀꯤ ꯃꯐꯝꯗ ꯀꯗꯔ ꯇꯧꯗꯨꯅ ꯀꯞꯁꯟꯅꯕ ꯀꯌꯥ ꯑꯃ ꯍꯧꯔꯛꯏ ꯑꯗꯨꯒ ꯔꯤꯆꯥꯔꯗꯀꯤ ꯃꯐꯝꯗ ꯏꯔꯤꯁꯅ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯃꯑꯣꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯑꯩ ꯑꯁꯤ ꯅꯪꯅ ꯍꯥꯠꯀꯗꯧꯔꯕꯅꯤ ꯑꯗꯨꯅ ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡ ꯑꯩꯒꯤ ꯄꯣꯀꯦꯠ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯐꯣꯇꯣ ꯑꯁꯤ ꯑꯩ ꯑꯃꯨꯛꯇꯪ ꯑꯔꯣꯏꯕ ꯑꯣꯏꯅ ꯌꯦꯡꯖꯍꯧꯒꯦ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯁꯤꯈꯤꯕ ꯇꯥꯔꯕꯁꯨ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯁꯤꯕꯨ ꯎꯗꯨꯅ ꯑꯗꯨꯃꯛ ꯁꯤꯖꯈꯤꯒꯦ ꯍꯥꯏꯔꯝꯃꯤ ꯏꯔꯤꯁꯅ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯔꯤꯆꯥꯔꯗ ꯌꯥꯝꯅ ꯅꯣꯛꯑꯝꯃꯤ ꯑꯗꯨꯕꯨ ꯏꯔꯤꯁꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯌꯥꯔꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯣꯇꯣ ꯑꯗꯨ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛ ꯅꯣꯟꯊꯔꯛꯄ ꯃꯇꯝꯗ ꯑꯁꯤꯒꯤ ꯇꯥꯟꯖꯥ ꯑꯁꯤ ꯏꯔꯤꯁꯅ ꯀꯔꯤ ꯑꯃꯠꯇ ꯃꯥꯡꯍꯟꯗꯕꯤ ꯔꯤꯆꯥꯔꯗꯀꯤ ꯃꯇꯨꯡꯗ ꯌꯦꯞꯂꯤꯕ ꯊꯥꯡ ꯑꯗꯨꯕꯨ ꯂꯧꯊꯣꯛꯇꯨꯅ ꯔꯤꯆꯥꯔꯗꯀꯤ ꯃꯉꯛꯁꯝꯗ ꯊꯤꯟꯖꯜꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯕ ꯔꯤꯆꯥꯔꯗ ꯃꯐꯝ ꯑꯁꯤꯗ ꯃꯥꯒꯤ ꯅꯣꯡꯃꯩ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯏꯔꯤꯁꯄꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯅꯣꯡꯃꯩ ꯑꯗꯨ ꯀꯥꯞꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥꯅ ꯀꯥꯞꯂꯤꯕ ꯅꯣꯡꯃꯩ ꯑꯗꯨ ꯆꯩꯅꯥꯈꯣꯜ ꯑꯗꯨꯅ ꯏꯔꯤꯁꯇ ꯄꯥꯟꯕꯗꯤ ꯉꯝꯂꯝꯗꯦ ꯃꯁꯤꯗꯒꯤ ꯏꯔꯤꯁꯅ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯔꯤꯆꯥꯔꯗꯀꯤ ꯃꯐꯝꯗꯒꯤ ꯅꯣꯡꯃꯩ ꯑꯗꯨ ꯃꯨꯟꯗꯨꯅ ꯔꯤꯆꯥꯔꯗꯇ ꯅꯣꯡꯃꯩ ꯑꯗꯨꯅ ꯀꯥꯞꯈꯤꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯅꯣꯡꯃꯩꯅ ꯄꯥꯟꯕ ꯑꯗꯨꯗꯒꯤ ꯔꯤꯆꯥꯔꯗ ꯏꯁꯤꯡ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯏꯔꯤꯁꯁꯨ ꯔꯤꯆꯥꯔꯗ ꯑꯁꯤ ꯁꯤꯈ꯭ꯔꯦ ꯈꯟꯗꯨꯅ ꯕꯣꯠ ꯑꯗꯨꯗ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯍꯤꯞꯄꯒ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯍꯩꯁꯤꯡꯕ ꯁꯤꯖꯤꯟꯅꯗꯨꯅ ꯃꯥꯒꯤ ꯌꯦꯛꯅꯕ ꯀꯤꯂꯔ ꯑꯗꯨꯕꯨ ꯍꯥꯠꯈ꯭ꯔꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯧꯖꯤꯛ ꯏꯔꯤꯁꯀꯤ ꯃꯐꯝꯗ ꯈꯨꯗꯣꯡꯊꯤꯕ ꯑꯁꯤꯅꯁꯨ ꯂꯣꯏꯕ ꯅꯥꯏꯗꯦ ꯃꯈꯣꯏ ꯑꯅꯤꯅ ꯅꯣꯡꯃꯩ ꯀꯥꯞꯈꯤꯕ ꯃꯇꯝꯗ ꯕꯣꯠ ꯑꯁꯤꯗ ꯅꯣꯡꯃꯩ ꯃꯔꯨ ꯀꯌꯥ ꯑꯃ ꯄꯥꯟꯈ꯭ꯔꯕꯅꯤ ꯑꯁꯤꯗꯒꯤ ꯕꯣꯠꯀꯤ ꯑꯍꯣꯕ ꯃꯈꯨꯟꯁꯤꯡ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯀꯌꯥ ꯑꯃꯁꯨ ꯕꯣꯠ ꯑꯁꯤꯗ ꯆꯪꯁꯤꯟꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯏꯔꯤꯁꯅ ꯇꯣꯡꯗꯨꯅ ꯂꯩꯔꯤꯕ ꯕꯣꯠ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯑꯗꯨꯃꯛ ꯏꯁꯤꯡ ꯑꯗꯨꯗ ꯂꯨꯞꯊꯕ ꯍꯧꯔꯛꯏ ꯕꯣꯠꯅ ꯂꯨꯞꯊꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯏꯔꯤꯁꯁꯨ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯨꯞꯁꯟꯈꯤꯔꯝꯃꯤ ꯃꯁꯥꯕꯨ ꯀꯟꯖꯅꯕ ꯏꯁꯤꯡ ꯑꯁꯤꯗ ꯏꯔꯣꯏꯅꯕ ꯄꯥꯡꯒꯜꯁꯨ ꯃꯉꯣꯟꯗ ꯂꯩꯔꯝꯗꯦ ꯃꯔꯝꯗꯤ ꯃꯥꯒꯤ ꯍꯛꯆꯥꯡ ꯍꯧꯖꯤꯛ ꯇꯪꯈꯥꯏ ꯑꯃꯗꯤ ꯄꯦꯔꯥꯂꯥꯏꯖ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯁꯤꯅ ꯃꯁꯥꯕꯨ ꯀꯟꯖꯅꯕ ꯏꯔꯣꯏꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯏꯔꯤꯁ ꯏꯁꯤꯡ ꯃꯅꯨꯡ ꯑꯁꯤꯗ ꯁꯤꯕ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯍꯛꯆꯥꯡ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯅꯣꯔꯃꯦꯜꯗ ꯑꯃꯨꯛ ꯂꯥꯛꯑꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯏꯔꯤꯁ ꯃꯁꯥꯅ ꯃꯁꯥ ꯃꯊꯟꯗ ꯁꯥꯏꯀꯣꯄꯦꯠ ꯀꯤꯂꯔ ꯑꯃꯗꯒꯤ ꯃꯁꯥꯕꯨ ꯀꯟꯖꯔꯦ ꯍꯥꯏꯕ ꯊꯥꯖꯕ ꯉꯝꯂꯝꯗꯦ ꯏꯔꯤꯁ ꯍꯧꯖꯤꯛ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯍꯤꯡꯕ ꯉꯝꯂꯦ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯩꯔꯤꯕꯅꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯔꯤꯆꯥꯔꯗ ꯑꯗꯨ ꯇꯨꯔꯦꯟꯒꯤ ꯃꯄꯥꯟ ꯑꯃꯗ ꯀꯥꯈꯠꯂꯛꯂꯤꯕ ꯑꯁꯤ ꯎꯔꯝꯃꯤ ꯍꯧꯖꯤꯛ ꯔꯤꯆꯥꯔꯗꯁꯨ ꯃꯁꯥꯅ ꯃꯁꯥꯕꯨ ꯀꯟꯖꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯇꯧꯗꯨꯅ ꯇꯨꯔꯦꯟ ꯃꯄꯥꯟ ꯑꯁꯤꯗ ꯀꯥꯈꯠꯂꯛꯂꯤꯕꯅꯤ ꯃꯇꯝ ꯑꯁꯤꯗ ꯏꯔꯤꯁꯅꯁꯨ ꯔꯤꯆꯥꯔꯗꯅ ꯀꯥꯔꯛꯂꯤꯕ ꯑꯗꯨ ꯌꯦꯡꯅꯕꯒꯤꯗꯃꯛ ꯂꯥꯛꯑꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯔꯤꯆꯥꯔꯗꯀꯤ ꯐꯤꯚꯝ ꯑꯁꯤꯗꯤ ꯍꯤꯡꯂꯤ ꯍꯥꯏꯕ ꯈꯛꯇꯃꯛ ꯉꯥꯏꯔꯦ ꯃꯉꯣꯟꯗ ꯁꯣꯛꯈꯤꯕꯁꯤꯡ ꯑꯗꯨꯅ ꯃꯥꯒꯤ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯗꯨꯅ ꯉꯥꯏꯔꯒ ꯂꯩꯔꯤꯕꯅꯤ ꯏꯔꯤꯁꯅꯁꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯂꯤꯁꯇ ꯀꯣꯜ ꯇꯧꯗꯨꯅ ꯃꯥꯕꯨ ꯀꯟꯕꯤꯔꯁꯤꯔꯥ ꯍꯥꯏꯗꯨꯅꯁꯨ ꯈꯜꯂꯝꯃꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯥꯒꯤ ꯃꯐꯝꯗ ꯇꯧꯈ꯭ꯔꯤꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯃꯁꯥ ꯃꯊꯟꯗ ꯃꯐꯝ ꯑꯁꯤda ꯁꯤꯗꯨꯅ ꯂꯩꯍꯧꯔꯁꯅꯨ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯀꯔꯤ ꯑꯃꯠꯇ ꯌꯦꯡꯗꯕꯤ ꯏꯔꯤꯁ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯔꯤꯆꯥꯔꯗꯇꯤ ꯃꯐꯝ ꯑꯁꯤꯗ ꯃꯥꯒꯤ ꯆꯩꯅꯥꯈꯣꯜꯁꯤꯡ ꯑꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯁꯤꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯎꯠꯂꯕ ꯃꯇꯨꯡꯗ ꯃꯨꯚꯤ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ ꯉꯁꯤꯒꯤ ꯑꯩꯒꯤ ꯃꯨꯚꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯗ ꯋꯥꯍꯩ ꯋꯥꯇꯥ ꯁꯣꯏꯕ ꯑꯃꯗꯤ ꯑꯁꯣꯏ ꯑꯔꯥꯟ ꯀꯌꯥꯃꯔꯣꯝ ꯑꯃ ꯌꯥꯎꯔꯝꯃꯕꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯀꯥꯏꯅꯔꯁꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯃꯨꯚꯤ ꯑꯃꯗ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯊꯦꯡꯅꯔꯁꯤ